마음부터 약탕비리라. 또 엄마, 봐봐. 해볼까 보라. 대전에 봐봐. 병양 와있기네. 사람 오십 건데 이신기 아서부터 내 탁길래 봐. 아니 내리나. 딸이 베르는 거. 빠바 이신가 더 불러오네. 불안이 불안이 거. 걔도 샤워 영감 도 봐봐. 가슴 통시로. 제 바봉 귀신 하고 오실래? 시바 신खा는 다시 잡으시. 바봉 이사도 고향 들어가네. 저기 우아하게 있어서 바봉 doktor 다 해배자 토지와. 조금씩이야 희낙 사시고 눈 팔렸지 미로를 그래 대봐라 짜증 와는 엄마 방아 어떡하지 다시 나 그거 다시 나오시. 엄마 여기서 내 아무나 혼자고 됐다 내가 봐봐. 나잖아 수교하는 시 봐도 그러시고 봐봐 빼들 보면 아무도 다 해야 되지. 시. 아무나 계시고. 아. 좋아 와도 마시지 그렇게 아무 있긴 해도 샤디 힘들어서 이거 나트라니나 이거 하나 그냥 많이 되고 손절 이것을 이것도 강한 것도 있는데 아드나 샤세 망대 하라서 이거 하는 거 손절 것이다 샤기로서 또 운이가 있네 나무 이거 낙다 아무 나오게 넣어보게 샤기 나서 또다 그리고 막 아궁이 크지 그놈 톡드나 라이키데가 통로디 소와 라고 양 니가 뭐 있고 바보 나가디 아무튼 나오기 빵이나 시기셔서 이놈이 똑똑이니 남들 와사하게 Cây bu hai cái bà bà, ấy là cái xe nó phone tôi tàu mà hay bữa rồi, nó pin máy pam ta, ngoài này lấy rồi tôi ta, bà bữa nó cũng phone tàu lấy hả, ấy tàu cái bà chỉ làm pin rồi hay bà bà, 내 아무도 우대가 보이거든 ôi ấy bà bà phải nói của thật, thôi cái có bà vậy. Mama, bây giờ chỗ cái tên mới là mà đấy. 아이고 Không học xong ngầm để được máy tàu kìa. Rồi không? Có máy na cái trang mình có máy cầm bạ, có máy tàu gần trang ngoài thì máy tàu nó bỏ. 이 봐서 학교 아무리 기회해서 아버지 사원 이름을 Không mas, nó sang qua tàu mình em sẽ vào tàu video mà. Nếu mà lúc bây giờ sẽ bám tàu video mà. 안 나오신 것이 이행되고 무지막지 소녀가
이사승씨 이씨도 운이는 우리 고분이니까 같이 그냥 토를 운이는 마음으로 ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯗꯕꯁꯦ ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯏꯅꯥꯎꯄꯥ ꯇꯣꯝꯕ ꯑꯃ ꯂꯩꯍꯧꯔꯤ ꯅꯃꯧꯄꯤ ꯂꯩꯍꯧꯔꯤꯅ ꯈꯟꯗꯅ ꯑꯩꯁꯦ ꯂꯥꯛꯇ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨ ꯄꯪꯀꯧꯗ ꯀꯧꯕꯁꯤꯗꯅꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯃꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯁꯣꯝꯗ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯜꯂꯤꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯗꯕꯁꯨ ꯌꯥꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯦꯕ ꯑꯩꯅ ꯍꯦꯟꯅ ꯅꯆꯥ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯆꯅꯤꯡꯉꯤꯅꯦꯕꯀꯣ ꯏꯅꯥꯎ ꯄꯥꯕꯨꯡꯁꯤꯕꯨ ꯀꯔꯤꯝ ꯌꯦꯡꯁꯤꯟꯗ꯭ꯔꯕ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯏꯔꯥ ꯇꯥꯆꯧ ꯇꯥꯆꯧꯅ ꯉꯍꯥꯟꯈꯩ ꯏꯇꯩꯃ ꯍꯣꯏ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯩꯝ ꯇꯧꯕꯤꯗꯕꯩ ꯇꯥꯏꯞ ꯇꯧꯋꯤꯗ ꯇꯥꯆꯧꯅꯗꯤ ꯀꯩꯁꯨ ꯈꯪꯗꯅ ꯀꯩꯅꯣ ꯍꯥꯏꯗꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯇꯥꯆꯧ ꯂꯩꯕꯨ ꯂꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯍꯥꯟꯗꯒꯤ ꯄꯥꯕꯅ ꯇꯥꯆꯧꯕ ꯑꯗꯨꯝ ꯍꯪꯗꯅ ꯂꯩꯁꯦ ꯅꯣꯡꯃꯇ ꯂꯥꯛꯄꯤꯕꯁꯨ ꯅꯠꯇꯦ ꯉꯁꯤꯈꯛ ꯂꯥꯛꯑꯒ ꯇꯥꯆꯧꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯕꯁꯦ ꯁꯥꯔꯛꯀꯅꯨꯗ ꯆꯨꯝꯕꯗꯤ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯈꯤꯇꯪ ꯀꯣꯝꯊꯣꯛꯄꯅꯤ ꯊꯕꯛꯅ ꯃꯔꯣꯝ ꯑꯃ ꯆꯤꯜꯂꯤꯕ ꯂꯥꯛꯀꯗꯕ ꯉꯥꯛꯇ ꯂꯥꯛꯀꯗꯕꯁꯦ ꯑꯩꯁꯨ ꯁꯨꯝ ꯁꯪꯗ ꯂꯩꯔꯦ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛꯇꯅ ꯑꯩꯁꯨ ꯂꯥꯛꯇ꯭ꯔꯤꯅꯦ ꯍꯥꯏꯕꯅꯤꯗ ꯄꯥꯕꯨꯡꯅ ꯍꯪꯕꯒꯤ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯌꯥꯝ ꯃꯇꯤꯛ ꯆꯥꯅ ꯇꯧꯋꯤꯅ ꯇꯥꯆꯧꯗꯕꯨ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯗꯨꯝꯕ ꯊꯥꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯗꯣ ꯑꯍꯜ ꯂꯃꯟꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯀꯣ ꯆꯧꯕ ꯇꯣꯝꯕ ꯅꯈꯣꯏ ꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯏꯆꯥꯁꯤꯡꯁꯦ ꯅꯄꯥꯁꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦ ꯅꯈꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯩꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯔꯐꯥꯟ ꯁꯦꯟꯇꯔ ꯑꯃꯗ ꯄꯤꯊꯣꯛꯂꯒ ꯅꯄꯥ ꯑꯩꯁꯨ ꯂꯩꯔꯒꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯖꯔꯛꯀꯅꯤ Papa, kailangan Papa? Papa, kailangan? Papa! 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 Tatsou, parang Papa na lagi daw siya. Ayaw na lumante. Itininaw na kanaramdaman parang Papa na lagi daw siya. Kasi tawag mo ba? ꯑꯗꯨꯅꯦ ꯈꯤꯇꯪ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯁꯦ ꯈꯤꯇꯪ ꯉꯟꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝ ꯇꯥꯔꯒꯗꯤ ꯄꯥꯕꯨꯡꯁꯦ ꯈꯤꯇꯪ ꯀꯨꯏꯅ ꯂꯩꯖꯔꯝꯒꯗꯕ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯡꯗꯕ ꯂꯟꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯁꯦ ꯈꯤꯇꯪ ꯊꯦꯡꯃꯟꯈ꯭ꯔꯦ